अहानबद मरुइब पाउ मैम थमजरी जरीबम की अपडेट मरुइना अमुकस हन मैम थमजरी मांगखिबा मैतै तरागी मनुंगदा अनिना सीना फंगलगा अनिमना रेस्क्यू तौख्रे मियोय तरुक अमना नुपी अहुम अंगांग अहुम अमना कुकी हमार मिलिटेंट सिंगना फादुना पुखिबने हाइरि सोशल मीडिया साइट ओइरिबा फेसबुक ता अंगोमसा बिमोल अखोइजम एमपी न फोंगदोरपो वाफम खरा मरुइबा मैम थमजगी अहानबदा देयर नरेंद्र मोदी पीएमओ इंडिया अमित शाह HMO India Rajnath Singha spokesperson MOD N Biren Singha Manipur CMO Angang Singha masu Nupi Singhi Saktam Singh biu makoi Singha si country sigi citizen singni na ki kaman makhada araibu resource sing season aduna khulai paiba Kuki Singna Fakrip Singha si safely and freedom uhen biu haikre loinana hairi Angang Singha masu Nupi Singha sida thoning da thodok thokpa taragadi masigi responsible pugadabani haina angomsa bimol akoi jamna phongdokre Makasa tharak poina korongan wa khumana phongdorakpa maroiba wafum khrana handak ningol sakaubudasu Kuki Nupi ama zarida thadokibani 18 na mamangdasu adum thadokpani haiba wafum su phongdorakli loina makasa tharak poina topa maroiba paw moina ngasisu mu ngaki mamangda zaribamgi mongbungda maramadi Kuki militants akan mamangda Landasilakhre hairi Manipur top channel gi Meitei gi maruebi I pausing myamna thamjagi ahanbana kangla paw gi editorial lokosaraga lawrok pantha manungda Kuki lan kansilakani Haojik sathariba loikham naidaba lan gi saitheng mayuk nariba miyam maru oina khungang gi Meitei lomi singhena section ningai oiba matamni illegal migrants sin Kuki jau singna Meitei miyamda nongmai sindol onsiliba sida hakthengna awaba mayuk nariba si Loibi loyada lairiba su nom lagarib laumi miyamni lamen tuenba khulai paiba Kuki singna landarak liba sida singya tamyada lairiba Meitei khul singda oina target tawduna satharakibagi maramdi singa nakna laiba khul sing khudum sansinduna makhoi gi area domination gi ngamkai pakthok sakthokna bahonabani masina maram oiraga khungang gi laumi singna lau singu tawnariba lokam sing lau uba yahandaba amadi Kadigumba lau ubagi thabak sathkiba tarabasu phau lokpak ngamandanaba hotnaba haibisi makoigi lal gi lalongni laumi singna lau uba ngamdraba madi lau singu sathkiba mafam sing lau lokpas janganba ngamandaba thamlaga phau singadu makoina loknaba hotnaba haibisi makoigi lalonggi manungsanba policy oiri Manipur apik state oibigi mathakta masagi pothok chathok marang kaina puthok ngamdi state asigi miyamgi maru oiba sinpham lau singu bun oiri Laumi singna puthokpa phau seng sanga manama sing wahi singna sizinaba konadabadagi mapalamdagi pusilakpa chinjakta mipal tangna hingli habisi Kuki theory singna khangi masina maram oiraga makoina sathariba langi saitheng mayuknariba miyam maru oina Meitei singda hena awaba saitheng pina bohonaba lalong oina laumi singda attack sathaduna laumi singna puthokpa ngamandrabadi chinjak phangdabagi awaba mayukna handuna Meitei sing khudum chansinbada Laina thokani haibisi makoigi thajabani masigi matungina Meitei singi singya tamyada leiba labuk sing makoina namduna lau ubagi thabak sing sathabagi mathakta phau lokpa yaraba lofam singbuna makoina phau lokpagi thabak sathakibagi thawdok sing mamangna leikre komsi sahi gi oina su lau lokpa haunarakliba sida phau lokpa ngamdanaba attack satharakani haibisi lainga amadi laumi miyamna khangpham thokpani Kuki theorist na Meitei singi masaka sathraki balanda gi manungsanna tha asigi November mapanda phagaksau ikai police station gi manungsanba saiton watha lambi laikai gi labukta khunja singna lau suduna lairingai da mafam sika taina basingthakta gi Kuki theorist na nongmai kaptun attack sathrakpada mauna ha sapam ongbi Sophia mapuroi badyananda nongmai maruna panbadagi khudakta laikhidabagi thawdok thokre Thawdo asima Kuki singna singya tamyada leiba Meitei gi labuk singdagi phau lokpa ngamandanabagi lalonggi manungsan mani lawi Kuki theory singna Meitei miyagi mathakta sathariba lalong asi makhoigi pandam Manipur gi apunba saktam thugairaga Kuki singi oiba laibak semba ngamnaba honabada economy dasu landaduna Meitei singbu khudum channanaba honabani makhona war crime sathaduna mihat mipun sathariba sigi mathakta Manipur ga mapalam ga phaunaba lifeline oiriba national highway to Imphal Jaribam lam amadi Imphal Dimapur lambi de economic blockade gi thabak sathari makoina namna khundaba mafam sing Chusampur kangpokpi amadi Tenopal na singba mafam sing khudum chansin kibaga loinana Jaribam district pusu khudum chansinanaba landabigi thabak leptana sathariba si Meitei singi lifeline kakthatuna miyambu ngauraba
lamlai nga pangkak na hanana bukot na bani haibasi khanglaba phawba central government amadi state lenga na khangsin usina da bagi mawongda laisili basi apun bagi saktam kai bi yaru haibagi lal ngak liba miyam gi lebak thibani matang asida lak leirak liba wafamni koki singna manipur thugwai na landari basida mitei sing khaktana tana lamdam asida mausa dagi kunda rakhiba yellow kanglup ki apikpa singi kanglup sing miyoi sing na tana lamdam asida lalon itik amari tungan basin pham sing da hingna bagi su nom bagi thabak sa thariwa na local sing da sapma na pasai theng mayu nari aduba makhoi sing asina landarak liba koki terrorist sing gi mayokta sin kang bangamdana laidi basi gi marum kari gino haibisni koki sing sa tharak liba landa asigi makasa tharak po oina ngarangsu lamai kendra gi manung sanma thamna kokpi yeng pokpi sana sabi madi sabung ko khunau ga taina ba singtaktagi bom yauna akan ba mongda attack sa tharakhi ba sida miyam gi punsi amas blanthum ngak senana ba sing amasum singkhong singyada mathau tawri ba central force na khut hanba tawdana yenglaga lekhi ba sigi nunggi wan thok kari no haiba sigi pakum center amadi state lainga na pakum pi ba natana kana amatana pi bangamloi state ki law and order ngak pigi subject ki oibna state lenga na kam kuina tumina lekhi ga tori bigi haibigi pakhum sumyam da bifam thui laiba asiki mar pe sokna ba lal da communication information prinama sum electronic media amadi setmi lon capture tawna bo khotnai haiba wafam so kangla paw editorial da makhata na pali makhasa tharak poina to paw mana new delhi da leiba JNU gi MA syllabus ta Manipur thukliba crisis asigi matangda lairik oina tamlagani report laiba asigi awang nupok ta leiba singi mafam suna Christian amadi Islam dharma sandokpadi ngamlaga hairiba singi mafam singa sida kadigi dama Hindu dharma sandokpa ngamdriba nomasum Manipur thukliba crisis asibu laiba asigi lemjaningai oiraba Jawaharlal Nehru University JNU gi Special Center for the Study of Northeast India as CSNEI da sathakadoriba nova master program gi syllabus ta hapsinduna lairi oina tamlagani haina di India Express ni report rokli report asigi matung in hairi bu wapam asikhau ki basai asigi September 18 da SCNEI da akhanaba committee na sinduna pangtukiba mifam amada puthok khanaraba matung da hairi bu warep asi laukibani hairiba mifam aduda National Education Policy NEP 2020 ki makhada Master of Arts in Northeast India masum area study matangda sahi ani gi oiba course puna marfu credit thamduna lairik oina tamnabagi matangda khanakhi hairiba sahi ani subna sathagadoriba course aduda laiba asida lairiba mahiroi singna awang pok amadi masiga yumthang nariba laiba singi history amadi matam gi oiba geography society culture amadi economy development singbagi matangda marik sumna takpi tambiduna mahairoi singda natana laiba asigi miyambo awang pokki matangda hena marik sumna khangananaba khonagani course asigi ahanba semester da field archaeology and prehistory of northeastern region of Bharat nearby haiba topic ta takpi tambigani amasum hairiba course asigi ahumsuba semester gi optional subject oina development peace and security with reference to Northeast India amasum insurgency and development haiba topic ta takpi tamigani masida natana religions and society Northeast India haiba topic amagi makhata leba si awang pokta leba singi mafam singna Christian amadi Islam dharmadi sanopang amlaga karigi damak Hinduism sanopang amdribano haibigi matangda su takpi tambigani haidi makasa tharakpoina mapalam goiba pawkhra Central Gaza da Israel gi tengsing 1000 bawkhre Palestine masa taraga muti hatre Israel gi force na Central Gaza gi nusairat kem gi nusuk thang mafam da tengsing 1000 bawkhiba ga loinana Palestine masa taraga muti hatre haina Israel gi makai digi phongtokre ngang numidang dagi Israel gi military na strike sing adu da Gaza gi mai thangma mafam singda kem sing sanchin ba hawrakhibani maduna maram oiduna mafam adura lairamba imung manung gi miyoi kya ama mayum thadoktuna siana bi yawkhrabani haina Palestine medic ki mekedi phongdurakhi mafam adura leiba miyoi amana phongdurakpada Israel gi teng sing aduna changshilak di badu yamna thajadaba mong na oikiba maramna miyoi khara amadi mayum gi senthokpa amadi atopa sapagadaba mafam singda thaidokpa nanghaude haujing mafam adura lehoriba miyoi kya ama mapan tholaktanaba khanganbadagi mayum da awaba khangnari hairi
ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯃꯥꯡꯗ ꯄꯦꯂꯦꯁꯇꯤꯟꯁꯤꯡꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯆꯦꯟꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯟ ꯂꯦꯞꯄꯒꯤ ꯃꯃꯤ ꯎꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯦꯂꯦꯁꯇꯤꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯆꯝ ꯀꯌꯥ ꯆꯪꯖꯐꯝ ꯂꯧꯔꯣꯏꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯁ꯭ꯀꯨꯜ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯣꯟꯊꯣꯛꯄ ꯑꯗꯨꯗꯁꯨ ꯏꯖꯔꯦꯜꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕ ꯑꯦꯇꯦꯛ ꯇꯧꯔꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯥꯟ ꯂꯦꯞꯄꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯇꯔ ꯂꯩꯕꯥꯛꯁꯨ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯂꯦꯞꯄꯒꯅꯤ ꯍꯥꯏꯈ꯭ꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄ꯭ꯔꯄꯣꯖꯦꯜ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯍꯦꯖꯕꯣꯂꯥ꯫ ꯏꯖꯔꯦꯜꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯂꯦꯕꯅꯣꯟꯒꯤ ꯍꯦꯖꯕꯣꯂꯥꯒ ꯂꯥꯟ ꯂꯦꯞꯄꯒꯤ ꯃꯇꯥꯡꯗ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯦꯖꯕꯣꯂꯥꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄ꯭ꯔꯄꯣꯖꯦꯜ ꯑꯃꯠꯇ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯉꯁꯤ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯦꯕꯤꯅꯦꯠꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯃ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯍꯦꯖꯕꯣꯂꯥꯒꯤ ꯃꯥꯏꯀꯩꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯠꯇ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯃꯤꯗꯤꯌꯥ ꯑꯣꯐꯤꯁꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯨꯍꯝꯃꯗ ꯑꯐꯤꯐꯅ ꯉꯁꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯖꯔꯦꯜꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯣꯏꯕ ꯌꯥꯒꯗꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯎꯗ꯭ꯔꯤ꯫ ꯆꯨꯝꯅꯒꯤ ꯆꯤꯟꯗ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯐꯤꯚꯝꯅꯤ ꯍꯥꯏꯅ ꯊꯝꯈ꯭ꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯒꯤꯗꯤꯑꯣꯟ ꯁꯥꯔꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯦꯕꯅꯣꯟꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯒꯤ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯖꯔꯦꯜꯗ ꯐꯣꯡꯕ ꯄꯥꯎ ꯑꯃꯒꯤ ꯔꯤꯄꯣꯔꯠꯇ ꯉꯔꯥꯡ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯅꯨꯡꯆꯟꯅ ꯏꯖꯔꯦꯜꯅ ꯄꯥꯝꯂꯤꯕꯁꯤ ꯂꯤꯇꯥꯅꯤ ꯇꯨꯔꯦꯜꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯍꯦꯖꯕꯣꯂꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯈꯤꯕ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯕꯣꯔꯗꯔꯗꯒꯤ ꯂꯧꯊꯣꯛꯂꯒ IDFꯅ ꯃꯍꯨꯠ ꯁꯤꯟꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯇ ꯂꯦꯕꯅꯣꯟꯒꯤ ꯀꯣꯅꯨꯡ ꯕꯦꯔꯨꯠꯇ ꯍꯦꯖꯕꯣꯂꯥꯁꯤꯡꯗ ꯐꯦꯖꯔ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯊꯪ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ ꯉꯔꯥꯡ ꯏꯖꯔꯦꯜꯒꯤ ꯃꯤꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯦꯖꯕꯣꯂꯥꯒꯤ ꯂꯨꯆꯤꯡꯕ ꯍꯁꯟ ꯅꯝꯂꯥꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯣ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯅꯩꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫